कुरान हाँ मसी की कुरान असीनी कुरेसना मथवाई पुरक पुरक चाकली बसी हाइब कुरान असी मखोई तानिंग बसु पोगलमी अदुगा मखोई ना मसीबु लोटना लोटना सु तारमी मखोई खुदिंग मगना मोहम्मद सल्लल्लाहु अलैहि वसल्लम की वही ताबुसु पामलमी मखोई ना वही सिंग असी तानिंग लिबी मरमदी मयाम ना हाइनी महाकी वही सिंग असीगी मतांगदा सरेंग थीबसिंगी मचू चमहल्ले वारी लीबसिंगी मचिन लेफल्ली अदुगा जादूगर सिंगी जादूसु अरेमद ताहल्ली हाइनी नुमिदांग वैसलक्तुना मफम खुदिंग अमम्बना संदोखरबा मफम खुदिंग पुमचिक चिखरबा कुरेश की अचौ अचौबा लुचिंगबसिंग मोहम्मद सल्लल्लाहु अलैहि वसल्लम की युम की माइकैदा लाक्लमी मफम अदुदा अनक्पा मफम अमदा मखोई फमलमी यामना चिक्पा अमसुंग थमोई इंग थबा मतमनी मसीगी अचिक्पा मतम असिदा मोहम्मद सल्लल्लाहु अलैहि वसल्लम नमाजता पुकनिंग लुपलमी यामना नुंसीबा खुंजेलदा कुरान थी तरमी यामना फजबा मोंगदा मदुबो हन्ना हन्ना थी तरमी मखोई तुमिन्ना फमलगा तारमी असुम फमलकपदुना मखोईगी मखोंग चोकथरई मतम अदुदा मखोईने यामना तपना हौगतलगा मखोंगना नमलगा चटलगा मखोईगी मयुम मयुमदा हल्लमी नुमिदांगी अमंबदा मसीगी थबकसिंग असी चथदुना लेरमी तौरिबसिंग असी अतोपा कना अमत्ता खंगलमदे अल्लाह की रसूल मसामक्सु तौरिबसिंग असी खंगलमदे नोंगमदी अबू जहल अबू सुफियान अमसुंग एकनस मखोई मखोई की सगोल सिंगा लोइनना थोरकलमी मफम खुदिंग ममलमी अमसुंग पुमचिक चिकलमी मखोई अहुम मोहम्मद सल्लल्लाहु अलैहि वसल्लम की युम मनाक्ता लाक्लमी अदुगा तुमिन्ना फमलमी मखोई अहुमक मखोई मखोई की युमदगी मतोम मतोमता लाक्पनी नुमिदांग अदु यामना ममलमी कना अमत्तना अमन अमबु उबा फंगलमदे मखोईना मफम अदु यौबदा मोहम्मद सल्लल्लाहु अलैहि वसल्लम कुरान थीदा दुना लेरमी खोंजेल अदु अदुकी मतिक नुसिरमी तारिबसिंग अदु मखोईगी थमोइदा यामना नुंगाइबा फावरमी मखोई अमगा अमगा नकनना तुमिन्ना फमलमी अदुगा मखोई मखोईना मफम अदुदा मतोमतनी खंजरमी असुम तौदुना अमंबा मतम अदुमक्तदा मखोई मसा मसागी मयुम माइकई पांगलमी अदुबु अल्लाहना तंबा हाइबदु ताखी मदुदी मफम अमदा मखोई अहुमक थेंगनकी मखोई अमना अमबु मखोईना तौरुरिबा अदु खंगबा ngamjaki मखोई अहुमक मखोई मखोईगी अरानबसिंग अदुदा इकाइबा फाउजकी अदुगा मखोईना मतुंगददी असुमना अमुका तौरुबा याबा नते हाइना खंजकी अदुगा हाइजकी करिगुंबा कनागुंबा अमना उखिबा तारबदी मांग ताकलनी अखोईगी सिलिबा थौरांग खुदिमक अरेमदा तारगनी अदुगा मोहम्मद सल्लल्लाहु अलैहि वसल्लम की दमक्तदी लंबी यातोपा तारगनी मथंगी नुमिदांग अमुक लागलमी अबू जहल अमुका मोहम्मद सल्लल्लाहु अलैहि वसल्लम की मनाक्ता चलगा लोटना कुरान तारमी अदुगा ngasidi मखोई अनि लागरो हाइना महान खलमी कोई कोई दना अबू सुफियान छु मफम अदुदा लागा लोटना फमलमी महानसु मखोई अनि अदु ngasidi लागरो हाइना खलमी अमुका कोई कोई दना एकनसु मफम अदुदा यौरकलमी महाक्सु मखोई अनि दगी इथाप थाप न दना फमलमी महाक्सु मखोई अनिदु ngasidi लाक्लरो हाइना खलमी मखोई अहुमना हलकपदा nganthorpana maram oiduna amukka punna thengnarami मखोई मसेल इकाइबा फाउनरमी अमुका मखोई अहुमना असुमना अमुक हना तौतनबा तोबा तोरमी अहुम सुबा अहिंग लाक्पदा अबू जहलना अमुका मोहम्मद सल्लल्लाहु अलैहि वसल्लम की मयुमगी माइकैदा चलमी मांगना खलमी मखोई अनि अनिरक लाखरे अनिरक थेंगनकरे अदोना ngasidi अमुका अहुमलक सुबो ओइना लाक्पा हाइबसिदि ओइथोक्ते असुमना मखोई खुदिंगमना असुमना खंदुना अमुका मखोई अहुमक अहुमलक सुबोइना लागलामी
अमुक मखोई मसेल थेंगनरमी अमुक अचेप वासक लौनदुना अमुक हन्ना लाक्तना वा लेपनरमी नोंगाल लक्लबा मतुंग इखनस अबू सुफियान की मनाक्ता चलमी अदुगा हारमी अबू खाजला मोहम्मदना थी थरीबा अदु नंगना तारबा हायो मसीगी मतंगदा नंगोंदा करी फावी अबू सुफियान हारी वासकली बसनी अबू सालबा महांग थी थरीबसिंग असी गी सरुक खरदी अखोइदा चिंगबा फावली अदुगा खन थरुबा मतमददी सरुक खरदी अखोइना चिंगरिबा असिदगी थाक यामना वांगी अदुगा अखोइगी वखलना यौबा ngamdaba अदु फावबु यौखरे इखनसना हारी खुदागी कसम आइसु असुमना खली अमुका महाक अबू जहल की मनाक्ता लागलमी मंगोंदसु हंग अतुम हंगलमी अबू जहल हारी ताव इखनस अखोइ अमसुंग अब्द मनाफ मतम खुदिमक्ता अफबा मिंचत्ता मानदुना लागलिबनी मखोइना तौखिबा अफबा थबक खुदिमक अदुगा मानबा थबकसिंग अखोइनासु तौखिदबा लेते थौदोक वाथोक खुदिमक्ता मखोइना लेंजुम तेंथोकपदा अखोइनासु तिंथोकखिदबा लेते मखोइगी येकनबा अखोइगिसु येकनबा ओइखि असुमना हाइबियाय अखोइ अनि चप माने खुदम ओइन हारबदा चनागी पांबी अमगी मसा अनिगुमनी अदुबु ngasidi मखोइना मखोइगी नबीदा थाजो मोहम्मद सल्लल्लाहु अलैहि वसल्लम बु अल्लाहना नबी ओइना सेमे महाकी मनाक्ता अस्मानदगी वही लाइपाव लाई हाई हुजिक नंग हायु मसीगी मतांगदा मखोइना हारिबा असि अखोइ ददी मानबा लेते हाइबदी अखोइदा मोहम्मद सल्लल्लाहु अलैहि वसल्लम गुंबा लेते खुदागी कसम चादुना वासकली बसिनी कयामत लाक्त्रिबा फावबा थाजररोय मखोइगी वा अमता आइने यारोय अल्लाह अल्लाह असुमना तोंगान ताकिबा अदुकी मतिक मिहौबा मोहम्मद सल्लल्लाहु अलैहि वसल्लम तौरिबासी अचुम्बनी हाइबसी महाकना खंगलमी महाकना चप चाना मोहम्मद सल्लल्लाहु अलैहि वसल्लम लागे रसूलनी अमसुंग असमानदा लेरिबा ख्वाइदगी चावबा निथौ असिगी माइकैदगी मोहम्मद सल्लल्लाहु अलैहि वसल्लम पाउला ई हाइबसी थाजरमी अदुबु येकनबना मरम ओइदुना महाक ममितांगबगा चप मानरमी कलक मिहौबुना मागी थमोय अदु चाकथेकलमी अमरोमदा शैतानना महाकपु थगत्तुना लेरमी महाकना पामलिबदी मोहम्मद सल्लल्लाहु अलैहि वसल्लम फंगलिबा असि मासु फंगबा असिनी मोहम्मद सल्लल्लाहु अलैहि वसल्लम दा लागिबा पाव असि मखोइदसु लाखनबा पामी अदुगा नबोत असिगी मतांगसु मुतलिब की मचा मसूद फंगलिबा असिदगी तादना लेबा पामलम्मी हाइबदी मागी खानदानदसु नबोत फंगबा पामलम्मी मुगेरागी मचा वालिना नापलगा लोइना नहारी आई लेना लेना मोहम्मद सल्लल्लाहु अलैहि वसल्लम दा करीगी वही लाकदौरिबा कुरेश की खुलाकपदी आइनी मयामगी मियेंगफम ओइरिबा आइना मसीगी फम मसी फंगफम थोकपनी अबू मसूद साकिफ की खुलाकपा असि नबी ओइबदा करी काय अंगकपनी मखोइसिंग असिना नबोत असिसु येनबा पामली अदुबु अखोइगी हिंगबदा चंगद्रबा याद्रबा पोत खुदिंगमक असिसु अल्लाहना महाकी मकुता थमलिबनी कुरेश की शैतान अमलेरमी हारिस की मचा नजूर मांगना कसम चारमी वासकलमी आइदी मोहम्मद सल्लल्लाहु अलैहि वसल्लम की मायोक्ता चप तिंगदुना लेगनी मियामदा मोहम्मद सल्लल्लाहु अलैहि वसल्लम की मायोक्ता खोलाव लाउदुना लेगनी अदुगा मखोइना चुम्मे हाइन लेजरिबसिंग अदुगी अचुम्बा लंबी सुक्ताक ताकलोय यमन की हिरा कौबा ममिंग चटपा सारा मलेरमी नजूर मफम मदुदा चटकेरमी मफम मदुदा मागना निंथौरेल की वारी पारमी धर्म लेबसिंगना करमना लेरंबगी हाइबदु ताबा फंगलमी लाइरिक हैबसिंग अमसुंग लौसिंग लेबसिंगदगी कानबा लौरमी महाक असि अल्लाहगी रसूलना चटपा मफम खुदिंगमक्ता महाकी ममीगुमना अदुम इन्नदुना लेरमी अल्लाहगी रसूलना चटखिबा मफम खुदिंगमक्ता इस्लाम की पाउजेल पीदुना लेबा अदु महान उरमी थाजा दबसिंग गी
ꯌꯧꯔꯨꯒꯗꯧꯔꯤꯕ ꯐꯠꯇꯕ ꯄꯟꯊꯨꯡꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗ ꯀꯤꯍꯜꯂꯝꯃꯤ꯫ ꯄꯥꯔꯥ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯄꯦꯠꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯋꯥꯍꯩꯁꯤꯡ ꯑꯩꯅ ꯍꯥꯏꯕ ꯉꯝꯒꯅꯤ, ꯇꯥꯔꯣ ꯑꯩ ꯍꯥꯏꯔꯒꯦ꯫ ꯃꯍꯥꯛꯅ ꯏꯔꯥꯟꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯁꯦꯝꯕ ꯀꯌꯥ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯋꯥꯍꯩꯁꯤꯡꯅ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯗꯒꯤ ꯀꯔꯝꯅ ꯍꯦꯟꯒꯗꯧꯔꯤꯕ? ꯑꯩꯅ ꯇꯥꯍꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯅꯁꯨ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯍꯟꯕ ꯅꯠꯇ꯭ꯔꯥ? ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯌꯥꯝꯕꯨ ꯆꯤꯡꯅꯍꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯆꯃꯝꯅꯍꯜꯂꯝꯃꯤ꯫ ꯅꯖꯔꯨꯒꯤ ꯐꯠꯇꯕ ꯊꯧꯔꯥꯡ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯅꯕꯁꯤꯡꯅ ꯍꯥꯏꯔꯝꯃꯤ, ꯑꯕꯨ ꯃꯨꯋꯦꯗ ꯀꯤ ꯃꯆꯥ ꯎꯛꯕꯥꯒ ꯄꯨꯟꯅ ꯃꯗꯤꯅꯥꯗ ꯆꯠꯂꯒ ꯌꯍꯨꯗꯤ ꯑꯥꯂꯤꯝꯁꯤꯡꯒ ꯎꯅꯔꯨꯔꯕ ꯃꯈꯣꯏꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯍꯪꯕ ꯃꯗꯨꯗꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯀꯔꯤ ꯂꯩ? ꯃꯈꯣꯏ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯤꯁꯤꯡꯅꯤ꯫ ꯅꯕꯤꯁꯤꯡꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯈꯪꯉꯤ꯫ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛ ꯑꯆꯨꯝꯕꯗꯨ ꯍꯥꯏꯕ ꯉꯝꯒꯅꯤ꯫ ꯅꯖꯔ ꯑꯃꯁꯨꯡ ꯎꯛꯕꯥ ꯃꯈꯣꯏ ꯑꯅꯤ ꯌꯍꯨꯗꯤ ꯑꯥꯂꯤꯝꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯍꯨꯗꯤꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯃꯗ ꯃꯊꯧꯅꯥ ꯂꯩꯕ ꯃꯈꯣꯏ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯉꯛꯄꯅꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯍꯪꯉꯨ, ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯒꯦ꯫ ꯑꯗꯨꯒ ꯃꯤ ꯑꯃꯁꯨ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯍꯪꯉꯨ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯗꯨꯒ ꯃꯁꯤꯁꯨ ꯍꯪꯉꯨ, ꯀꯨꯔꯥꯟ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯍꯨꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯆꯨꯝꯕ ꯅꯕꯤꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ꯫ ꯃꯈꯣꯏ ꯑꯅꯤ ꯃꯛꯀꯥꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯨꯔꯦꯁꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯛ ꯎꯕꯒ ꯈꯪꯅꯤꯡꯕꯅ ꯍꯪꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯔꯛꯏ? ꯍꯥꯏꯌꯨ, ꯀꯔꯤ ꯍꯥꯏꯔꯛꯏ? ꯃꯈꯣꯏꯅ ꯌꯍꯨꯗꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯔꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯍꯪꯈꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯤ ꯂꯥꯛꯄ, ꯂꯥꯏꯄꯥꯎ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯜꯂꯥꯍꯅ ꯋꯥꯍꯤꯒꯤ ꯃꯇꯦꯡꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡ ꯁꯨꯔꯥ ꯀꯍꯐꯇ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯊꯥꯖꯗꯕ ꯑꯗꯨꯒ ꯅꯣꯡꯆꯨꯞ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛꯇ ꯆꯠꯈꯤꯕ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯁꯤꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯈꯤꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯖꯨꯜꯀꯔꯅꯦꯟꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅ ꯃꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯨꯔꯥ ꯀꯍꯐꯇ ꯌꯥꯎꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯗ ꯍꯥꯏꯌꯨ, ꯃꯁꯤ ꯑꯩꯒꯤ ꯃꯄꯨꯒꯤ ꯍꯨꯀꯨꯝꯗꯒꯤ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯑꯃꯁꯨꯡ ꯑꯁꯃꯥꯟꯗꯒꯤ ꯂꯥꯛꯄ ꯋꯥꯍꯩ ꯑꯅꯤ ꯑꯁꯤꯒꯤ ꯈꯦꯠꯅꯕ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩꯅꯤ ꯍꯥꯏꯅ ꯆꯤꯡꯅꯩ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯂꯧꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯂꯩ꯫ ꯑꯎꯖꯨ ꯕꯤꯜꯂꯥꯍി ಮಿನಶ್ ಶೈತಾನಿರ್ ರಜೀಮ್ ಬಿಸ್ಮಿಲ್ಲಾಹಿರ್ ರಹ್ಮಾನಿರ್ ರಹೀಮ್ ವಯಸ್ಅಲೂನಕ ಅನಿರ್ ರೂಹಿ ಕೂಲುಲ್ ರೂಹು ಮಿನ್ ಅಮರಿ ರಬ್ಬಿ ವಮಾ ಊತೀತುಂ ಮಿನಲ್ ಇಲ್ಮಿ ಇಲ್ಲಾ ಕಲೀಲ್. ಬನಿ ಇಸ್ರಾಯೇಲ್. ಅದುಗ ಮಖೋಯ್ನ ಮುಹಮ್ಮದ್ ಸಲ್ಲಲ್ಲಾಹು ಅಲೈಹಿ ವಸಲ್ಲಂ ರೂಗಿ ಮತಾಂಗ ಹಂಗಿ ಹಾಯು ಥವಾಯ್ ರೂಗಿ ಮಪುಗಿ ಹುಕುಮ್ದಗಿನಿ ಅದುಗ ನಖೋಯ್ದ ಮಸಿಗಿ ನಾಲೆಜ್ ಇಲ್ಮ್ ಲೌಸಿಂಗ್ ಪೀದೆ ಅದುಬು ಖರ ಖಜಿಕ್ ನತನ ಮುಹಮ್ಮದ್ ಸಲ್ಲಲ್ಲಾಹು ಅಲೈಹಿ ವಸಲ್ಲಂ ಕೊಂಥಾಂಗ್ ಯಾಂಗ್ನ
ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯥꯖꯕꯔꯣꯝꯗ ꯂꯥꯛꯅꯕ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯅꯕꯤꯅꯤ ꯃꯄꯨꯒꯤ ꯄꯥꯎ ꯄꯨꯕꯅꯤ ꯍꯥꯏꯕꯗꯨ ꯌꯥꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯨꯁꯤꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯠꯊꯔꯛꯇꯦ ꯄꯦꯠꯊꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯙꯔꯃ ꯂꯩꯇꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯝꯃꯤ ꯅꯨꯖꯨꯔꯅ ꯍꯥꯏꯔꯛꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯥꯏꯈꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯋꯥꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀꯨꯔꯥꯟ ꯑꯁꯤꯗꯤ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯔꯨꯅꯨ ꯃꯁꯤꯗꯤ ꯄꯪꯍꯥꯏꯇ ꯍꯥꯏꯖꯤꯟꯕꯅꯤ ꯌꯥꯔꯒꯗꯤ ꯉꯝꯂꯤꯕ ꯃꯈꯩ ꯃꯁꯤꯕꯨ ꯅꯣꯛꯅꯧ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯦꯝꯊꯔꯛꯄ ꯌꯥꯏ ꯑꯕꯨ ꯖꯍꯜꯅ ꯍꯥꯏꯔꯛꯏ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏ ꯀꯤꯕ꯭ꯔꯥ ꯃꯍꯥꯛꯅ ꯍꯥꯏ ꯃꯩꯗ ꯆꯥꯛꯍꯟꯒꯅꯤ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ 19 ꯊꯣꯡ ꯂꯩꯒꯅꯤ ꯃꯗꯨꯅ ꯗꯣꯖꯛꯇ ꯆꯪꯅꯕ ꯑꯣꯏꯒꯅꯤ ꯃꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯁꯨ ꯉꯝꯂꯣꯏ ꯃꯁꯤꯁꯨ ꯅꯈꯣꯏꯅ ꯀꯤꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯥꯝꯃ ꯑꯣꯏꯔꯒꯁꯨ ꯑꯃꯗꯗꯤ ꯀꯔꯤꯁꯨ ꯀꯤꯅꯕꯒꯤ ꯃꯁꯛ ꯑꯣꯏꯗꯦ ꯑꯉꯛꯄꯅꯤ ꯑꯜꯂꯥꯍꯅ ꯉꯥꯛꯄꯤꯁꯅꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯅꯝ ꯀꯟꯕ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯐꯔꯤꯁꯇꯥ ꯑꯃꯈꯛꯇꯅ ꯗꯨꯅꯤꯌꯥ ꯄꯨꯝꯕ ꯃꯥꯡ ꯇꯥꯛꯍꯟꯕ ꯉꯝꯃꯤ أعوذ بالله من الشيطان الرجيم بسم الله الرحمن الرحيم وما جعلنا أصحاب النار إلا ملائكة وما جعلنا عدتهم إلا فتنة للذين كفروا أدوغا أكوينا دوزكتغي ꯊꯣꯡꯉꯥꯛꯄ ꯐꯔꯤꯁꯇꯥ ꯑꯃꯈꯛꯇ ꯁꯦꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯐꯤꯇꯅꯥ ꯆꯥꯡꯌꯦꯡꯒꯤ ꯁꯦꯝꯃꯤ